ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯅꯋꯥꯖꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯥꯎꯕ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔꯒꯤ ꯄꯔꯦꯡꯗꯨꯗ ꯍꯥꯏꯞ ꯍꯥꯏꯅ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯕꯅꯤ ꯃꯗꯨꯗ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝꯃꯨ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯊꯧꯗꯣꯛ ꯑꯁꯤ 2021ꯗ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯆꯌꯦꯠꯅꯕ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯜꯂꯁꯤ 2021ꯒꯤ ꯃꯦꯒꯤ ꯇꯥꯡ 10 ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯐꯝꯁꯤꯒꯤ ꯁꯟ ꯁꯦꯟꯕ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕ ꯃꯤꯑꯣꯏ ꯃꯃꯤꯡꯅ ꯔꯦ ꯗꯦꯂꯥ ꯀ꯭ꯔꯁ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯣ ꯂꯝꯄꯥꯛ ꯑꯃꯗ ꯁꯖꯤꯛ ꯄꯤꯖꯅꯕ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤꯀꯥꯟ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕꯒꯤ ꯏꯊꯤꯟꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ ꯍꯥꯏꯅ ꯊꯤꯔꯝꯃꯤ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯃꯈꯩ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕꯗ ꯔꯦ ꯗꯦꯂꯥ ꯀ꯭ꯔꯁ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯔꯦꯅ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯤꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯁꯟꯗꯣꯛꯅ ꯇꯥꯛꯂꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯀꯌꯥ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯀꯅꯥꯃꯠꯇ ꯆꯪꯍꯟꯗꯅ ꯊꯝꯂꯝꯃꯤ ꯀ꯭ꯌꯨꯖꯣꯟ ꯁꯤꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯟड ꯗꯤꯇꯦꯛꯁꯟ ꯌꯨꯅꯤꯠꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯝꯃꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤ ꯍꯦꯛ ꯎꯔꯨꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯐꯥꯎꯍꯜꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯐꯖꯅ ꯄꯠꯇ ꯄꯨꯝꯊꯔꯦ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡꯗꯅ ꯍꯌꯤꯡ ꯋꯥꯋꯥ ꯏꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯍꯟꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯀꯣꯛ ꯎꯅꯥ ꯋꯥꯅꯥꯅ ꯀꯨꯞꯁꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯦꯡꯅ ꯁꯤꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯝꯃꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯥꯏ ꯃꯀꯣꯛꯇ ꯀꯨꯞꯁꯜꯂꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯁꯛꯇꯝ ꯈꯪꯕ ꯉꯝꯗꯕ ꯃꯈꯩ ꯐꯖꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯁꯤꯕ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯒ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯡ 94ꯒꯤ ꯃꯃꯥꯡꯗ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯀꯣꯛ ꯃꯃꯥꯏꯗ ꯈꯛ ꯁꯣꯛꯄꯇ ꯅꯠꯇꯅ ꯈ꯭ꯋꯥꯡꯒꯤ ꯃꯈꯥꯗꯁꯨ ꯐꯖꯅ ꯁꯣꯛꯂꯝꯃꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯈꯪꯅꯕ ꯀ꯭ꯂꯨ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯈꯨꯠ ꯑꯅꯤꯗ ꯎꯔꯤꯕ ꯇꯦꯇꯨꯁꯤ ꯈꯛꯇꯅꯤ ꯈꯨꯗꯥꯡ ꯑꯃꯗ ꯗꯥꯏꯃꯟꯒꯤ ꯄꯤꯛꯆꯔꯒꯤ ꯇꯦꯇꯨ ꯍꯛꯂꯝꯃꯤ ꯈꯨꯗꯥꯡ ꯑꯃꯗꯅ ꯏꯁꯦꯡ ꯍꯥꯏꯅ ꯏꯔꯝꯃꯤ ꯑꯀꯣꯏꯕꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯁꯛ ꯇꯥꯛꯄ ꯌꯥꯕ ꯐꯣꯟ ꯄꯔꯁꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯥꯏꯗꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯏ ꯇꯣꯠꯂꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕ ꯐꯤꯔꯣꯜ ꯈꯔꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯐꯪꯂꯝꯃꯤ ꯐꯪꯂꯤꯕ ꯐꯤꯔꯣꯜ ꯑꯁꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯄꯨꯂꯤꯁꯅ ꯈꯜꯂꯝꯃꯤ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤ ꯄꯣꯠꯆꯩ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤ ꯀ꯭ꯂꯨꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕ ꯈꯨꯗꯥꯡ ꯑꯅꯤꯗ ꯍꯛꯂꯤꯕ ꯇꯦꯇꯨꯁꯤ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯤ ꯀꯌా ꯑꯃ ꯇꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯐꯣꯇꯣ ꯂꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯝꯃꯤ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯥꯒꯤ ꯃꯃꯤꯡ ꯗꯨꯒꯣꯡ ꯀꯧꯏ ꯍꯥꯏꯅ ꯁꯛ ꯇꯥꯛꯆꯔꯝꯃꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯗꯨꯒꯣꯡꯅ ꯍꯥꯏꯔꯝꯃꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯤꯡ ꯅꯣꯔꯥꯏꯞ ꯇ꯭ꯔꯤꯌꯥ ꯑꯦꯂꯥꯏꯁ ꯏꯕꯦꯡ ꯃꯌꯔ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯗꯨꯒꯣꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯔꯝꯃꯤ ꯃꯔꯝꯗꯤ ꯏꯕꯦꯡ ꯃꯌꯔ ꯍꯧꯈꯤꯕ ꯅꯨꯃꯤꯠ 6ꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯔꯤꯕꯅꯤ ꯏꯕꯦꯡ ꯃꯌꯔ ꯆꯍꯤ 12 ꯁꯨꯔꯕ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯨꯄꯥ ꯑꯣꯏꯅ ꯁꯛ ꯇꯥꯛꯆꯔꯝꯃꯤ ꯃꯍꯥꯛꯁꯤ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯂꯣꯋꯔ 60,000 ꯂꯩꯔꯝꯃꯤ ꯇꯤꯛꯇꯣꯛꯇ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯃꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯇꯣꯏꯅ ꯊꯥꯒꯠꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯕꯦꯡ ꯃꯌꯔꯅ ꯐꯣꯂꯣꯋꯔꯁ ꯀꯌꯥ ꯑꯃ ꯐꯪꯂꯝꯃꯤ ꯃꯍꯥꯛ ꯑꯦꯜ ꯃꯦꯝꯕꯔ ꯑꯃꯁꯨꯅꯤ ꯏꯕꯦꯡ ꯃꯌꯔꯒꯤ ꯑꯄꯣꯛꯄꯤ ꯆꯦꯔꯤ ꯇ꯭ꯔꯥꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯦꯡ ꯃꯌꯔ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯄꯩꯁꯥ ꯑꯗꯨꯝ ꯊꯥꯔꯛꯏ ꯍꯥꯏꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯄꯣꯔꯠ ꯇꯧꯅꯕ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯝꯅ ꯉꯟꯅ ꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯠꯗ ꯀꯣꯜ-ꯂꯤꯛ ꯐꯦꯡꯕ ꯆꯥꯝꯕ ꯑꯃꯗꯤ ꯋꯦꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯏꯕꯦꯡ ꯃꯌꯔ ꯄꯥꯡꯄꯥꯡꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ
lip in the lairami adubu makoi anigi marakta khara ungkhatnaba khatna chainaba thoklami 2021 gi megi tang taraga marida ibeng mayor na my girlfriend ga khatna chainaba asidagi khara wakal santi oinaba Quezon City da laklami 2021 gi megi tang taraga tareta ibeng mayor na magi imung manung gi mioi singda mahaka angang oirikandagi tinarakpa gender gal dela crush kaloinana party toba yu thakpa chatkani hairami atopa marup crystal su moi anigi party da yawgani hairami asengbagi di ibeng mayor na magi hojik oiriba relationship status magi marup singa khananaina ba pamlami amadi magi wakhalda fawriba awaba khara khajikta oirasu makoktagi authokpa pamlami megi tang taragani pan nungdingi matam yorokla fawbada mama cherina machanupa ibeng mayor gi paw amata phanglamde masigi matung cherina ibeng mayor gi khangna chanaba marupta magi matang da hanglami adubu kanamatana magi matang na khanglamde aduga yamna maru oiba wafam amana ibeng mayor na tiktok ta megi tang tarani pandagi kaimita post toromde ibengi imung manung mi paiba pokpa horoklami megi tang taraga mapanda ibengi imung manung na polista machanupa halaktabagi pawse tamlami missing report ama laukhatlaga mabu thiba hawrami adubu langla langjin amata khangmangamlamde megi tang kunda yamna thuna masak khangmangamdabi nupigi asiba hakchang ama makutta tetu anisu hakpi amagi hakchang fange haibagi paw ibeng mayor gi imungda yoklami report kharagi matung inna ibeng mayor gi machena Facebook ta masak khangdaba asiba nupi amagi hakchang fangbagi post thengnai haina palli ibeng mayor gi machega live in the laiminaba magi boyfriend Jeremina Thwdok thokfamda chatlaga yamna naksinna siriba mioi asi ibeng mayora natabra yengunaba firep aurami ibeng mayor gi sister gi boyfriend Jeremina Thwdok thokfam yoraga asiba haksangi phibam uraga yamna thamoi sokpa nungaitaba phawrami hakchang adu masak khangma ngambagi wangbadani adubu siriba mioi sigi khudang anida uriba unique oiba tattoo du uraga ibeng mayor ni haiba khangma ngamlami mahakna polista ibeng mayor ni haina sak taklami aduga mahakna khwaidagi thamoi sokningai oiraba paw ase pinaba ibeng mayor gi imung manung da call torami paw ase tabada imung manung pumnamak awabatana pik thalami mama cheridi themjinba ngamdaba makai kanna kapcharami matau karamna angang oirikan gi marup sing thengnaraga ngahek nuai thokpagi numidang amabu tabada yamna thamoi sokpa Thwdok amo oina onthokhribano ibeng mayor da kanana sigumba yamna tamthiba Thwdok asi tohan khibano haibadu amuk khangminasi ibeng mayor gi hakchang phangba numitsigi numidang wairam gi pung 3 makhai ta matamda police na dungongbu statement pinaba station na kawrami Jeremina ibeng mayor gi asiba hakchang identify tawdrikan mamangda dungongna identify tawbana maram oiraga police na mahaka ibeng mayor ga karma mari leinagi haibado khangdokpa pamlammi police station da dungongna yaw matungda police gi investigation da mahakna mateng pangani hairami police na dungongda chingnaba khara adum lairami makoina khalami dungongna ibeng mayor gi matangda akupa wafam kaya ama khangamgani haitana police ta dungongna pibe statement se amakhak oiramde hongdok hongjin oirami aduga statement pibe matamda masado ipapa khatlami statement pibe matamda police ka mitchana bangamlamde aduga kaigumba ama lochalaga thambagi mawongda makut ani du yamna kanna suru lairami pung khara lairaga ibeng mayor gi mapa police station yoroklami mahakna dungongbu hanba miengda masak khanglami dungong atai kana sunate ibeng mayor na family gi mioida palamba magi angang oirikan gi maru gender dela krasni ibeng gi mapana dungong Alexander bu face to face instauraga wa haina bada mamai thangda lotpa yaktabadagi ibeng mayor hatpada masu yawi hairami aduga 2021 gi megi anganba ayukta kari Thwdok thokhi haibagi matangda police ta haidokjagi haina wasaklami marup ahum ibeng mayor dungong amadi mogi marup nupi crystal galonana ahingi matamda yamna nungaina yu thaagalirami masigi matungda crystal mayumda hallagi haibadagi makoi anina ahingi pung ani adwaida mayumda thinbirami masigi matungda police na crystal da paw phawrami aduga dungong na hairiba wafamse chumbra chumdabra confirm oirami crystal na chumi makoi anina yumda drop tobirami hairami masigi matungda social media da pung ahum adwaida mahaksu yum yawe haina text ama fangi hairami masigi matungda mahakti adum tumkhre haina makha tarami crystal mayumda thambiralaba matungda ibeng mayor amadi dungong gi marup ani unama chatlami
marup ani adudi Joel Layola chahi kuntra Richard Elvin Araja chahi kuntra ga marini Joel thabak ingkhang amata suramde magi girlfriend ga puna lairami amadi drug puthok pusin tawbagi su amuk farure Richard luhong khongdong labu nupa amani aduga maha construction worker amona thabak surami makoi anina ibeng mayor amadi dungong dagi chahi tara halami dungong cab driver oina thabak tawrami amadi nupi su thirami Dungong na hairami magi marup sing thengnarba matungda makoi loinamak drug charami adabu report khara ki matung ina makoi mayam marak sida ibeng mayor khakta numit sigi numidang da drug use tawde Joel na ibeng mayor bu aseng magi nupi oina pokla I haibase hek khangbaga magi mabukta hanjan kinna thilami masina ibeng mayor Gian manghalami Dungong na khamdokna bu hotnarami adabu Joel na nongmai amala thorak laga nangna nari lerdi khamulau haina kihalami Mahaksu kibana maram oiraga Joel na hairiba wafam loinamak ilami Joel na haibagi matung inna mahakna ibeng mayor gi Gian manglaba hakchang Bakeliti city gi achikpa jaga amada puraklami mafam sida ibeng mayor gi asengba ot naiba hawrami Joel na ibeng bu phuba assault to leplamde somda ibeng su tapna Gian laklami mangona tawribado ma su khanglakpadagi masa mathanta ngakthok sanaba kanna hotnarami adubu hanadagi khara shoaga leibaga Gian fazana laktabana maram oiraga ibeng hallaga khatnaba masanga thokchaba ngamlamde Joel na nongmai puthoraklaga dungongda nung achawa ama puraknaba hairami adubu dungong ahanbada Joel na hairiba thabakche tawninga phawromde Joel na laurga kaigumba aina hairiba se tawdragadi mafam sida nang nongmai na kapaga hatkani hairami dungong na nung ama puraklaga magi angang oirikangi marup ibeng mayor gi kokta anirak surami adubu mahakna nungna kokta thomba asina ibengbu Gian manghanba ngamlamde maram asina Joel angawbugum oirami aduga dungongbu inthora aga pangdaba haina kaurami masigi matung Joel na nung adu paikhatlaga ibeng mayor gi kokta hanjan nungna surami mahakna nungna surikan tanjasida ibeng mayor gi mafi marol loinamak lauthoaga nupi oibagi ijatsu manghalami Joel na loiraba matungda atopa marup Richard nasu Joel na tokiba aduga chap manana tawrami Dungong na hairami Thwdok mayam se thoikanda ibeng mayor siramde mahak siba hingba anigi langdaida leirami masigi matungda Joel na nongmai puthoraklaga dungong nang amuk tawro hawjikti nang gi turn ni hairami akibana maram oiraga dungong magi angang oirikan gi marup hingma siba anigi langdaida leiriba ibeng mayor da makoi ani nang tawkibagum mahak nasu nupi oibagi izat awrami masigi matungda yamna sathiba Thwdok ama thoklami Joel na ugi masa theklaga ibengi finungi sarukta chaina thinjalami mathakta panjakriba Thwdok mayam asi ahingi pung anidagi mari phawbagi marakta thokhibani ibeng sira matungdadi nupa ahum asi pakhatnarami aduga siba hakchang losanabagi wa khanarami masigi matung ibengi thawai yawdraba hakchang sitio bakalgi manung hanjan mafam amada chingaga puraklami aduga mahaki mamai makok unawanana crime asi losanaba kumjalaga thamami makhoi ahumna Ibeng ya siba hakchang amuk hanna fangaroi haibagi asada mafam adu thadoraklami adubu dungong mahakna tawkiba crime amadi matungda police na fagadra haibagi akibana mahak leifam khanglamde ibengi body fanglaba matungda dungong na crime asi Joel amadi Richard na tawbani haina police ta wari punamak haidoklami forensic report ki matungina iben mayor na siribasi makokta sokpa amadi magi finungda sokpadagi ne hairami police na thazarami madudi Christian na pung ahumda message fangi haibado ibeng mayor na thabo oiramoi mahak pusarak tambikiba Mioi na thabo oiramgani dungongi confession gi matung ina police Joel amadi Richard thinabagi search warrant thoklami police na makhoi animak drug ka mari lenana hana fakhre haibase khanglami amadi amuk hana drug sinaroi haibagi mingda makhoi anibu bail da thokibani adubu makhoi anina bail gi condition asibu yamna sengna violation tawrami dungongi confession da magi marupna tawriba crime se drug ki influence na tawbani hairami adubu masigi excuse se lakhotpa yabo oiramde suspect oiriba makhoi ahum ibeng mayor bu hatpa amadi nupi oibaki ijat manghanbagi mara leire haina court na thoklami makhoi ahumbu 3,31,000 Philippine pesos fine oina thiba aduga jail da chahi tara makhai dagina kunma thoi makhai fawba leibagi saja court na pirami makhoi ahumna tawkhiba crime asiga fangliba punishment asiga yamna chanadabra haina khanjai wari sibu tabiba mayamnasu court na piriba chairak asa mayamgi mota kari khanbagi habda thambiramu ngasigi crime asi
atay kaisu natti mayam yeng thina yeng biba miyeng amadi makoibu hanthana khanba adugi wakhallon da thokpa crime amani haina aina khanjai ko masi ai gi wakhallon ni mayam gi oiba wakhallon ju thabiramu Thwdok asida victim oiriba event mayor mahakna kanada su laluba laite maru eba main accused ahum oirgasu crime sibu hawriba ahanba joel haiba nupa se masida event mayor na mangonda nungaitana ba tokiba laite namthaba hanthana yeng miengdo yengaga mabu potpina biba aduga phuba cheba tawraga adum hatibani ko maral kasu laite ba adubu court na piriba punishment sidi aidi ayo wakhaldadi yamna yazaning de basi yamna pikmali ko masina maram oirga matung tarakpadasu anywhere any part pithribi gi obi ko adum torokpa yabagi adum chance possible layeba ko aduna people bu egara crime ama thoklagadi crime duga matik chaba punishment pihanningi ko court ki side takisu masi harga mayam agi warisi matang selo shinjage mayamna hype ki option the number ko biganu. Thank you everyone.